Maroiba pau handaki ichauna lomi singda chauna chaitheng pire lengak na miteng changbiba pamli Saparmaina police na driver ama phajin khibaki mayukta driver union singna khudaktagi Imphal Dimapur lambi thingbagi khongjang changsinkhre Lamyan ba Irabotpu Communist Party khaktagi ni haiduna konsinduna thamde mahakti miyamgi ni haina CPI luchingba Dr. M Narana haikre amade license yaudana amade chana kanglon gi wangmada petrol amade chakthong gas black the yoliba sing explosive act ki makhada pharga phagat pa horaga ni haire Kurumjari Istv ki pau miyang tabiri basing butaram na ukjari auji pau santona pijari tangkak ahum thokna mayok na kiba handaki ising ichauna thumjin kiba lawpham sing isingi imai hantakraba matung lawpham sing pachilakpa kangsilakpa ubada lawmi sing jahi asigi lawrok lokpa phanglaroi lawsal karamna pigani imung manung karamna puk thalangani khanbada kokta khut hamnare lawmi singna lenga ki khanbada akhanaba mateng Ngai benatana atopa pambai uhodre hiramasida pauda mama Labuk sida law yeng blak pa matam da law si uru da kappe pi da ke ba khangok de mi tagi kappe mi kai no chani ngai di leitrami hai bom khang dia khoi kangi basi mun banate law pura kangduna sirandana leirabani Sahi asigi takak homlak thokna thokib ising asauduna lawu singu tawriba lawmi singna sauna chaitheng phangli Sahi asigi homlak subo oina tha asigi tangta marida hetri awang laikai da ising pathorkhiba amasung tonton ba jaga da ising kai khiba baduna maram oiraga maru oina Imphal amasung thangnariba district singda leiriba lawfam kaya da ising thumjin khiba aduna maram oiraga sahi asigi lawrokta sauna chaitheng piragadra haiba asi Lawmi singda amasung lamdam asi miyamda sauna mi paiba leiri bamol kampu sifai lakol amasung masiga thangnana leiriba angawru lakol haire khangnariba lakol sing asi thokib isauduna maram oiraga bamol kampu sifai lakol gi sangam nifuga taret lom sauna ising thumjin khibana maram oiraga lofam sing asida hawriba law sing pangadra haina panaramba adu ngasidi law sing asi pachalakpa amasung nungsagi safuna maram oiraga law sing asi panba ngamdana kanglakpa asina lawmi singda thamoi kaiba amasung kokta khut hapa haibagi fibam adu oiri nakal amaramda leiriba anguru lakol gi fibam asisu sifai lakol ga sangdamna bada tadana leiri haiba lawfam sing asi asan ba law uraga law gi mapuda Sahigi oiba lawrok khara piraga madudagi lemawba khara aduna imung manungi sanaba amasung macha masu sing laik laisu tambada mateng oinagadra haidana lawmi sing asina sahigi tanjaruba senfam sing thadaduna lawfam sing asi urakhebani adubu ising isauduna maram oraga ngasidi lawmi sing kari thokadage sahi asi lawrok saba phangadra lawbapu sing asida piba ngamgadra haiba gi wakhalol khanbada makoigi tafom khangdaba awabagi tamfam aduda ngasidi leiri Law asibu uzariba lawmi singa Istv ga akhanaga unabada makoina phongdor ki bawa famgi matung inadi hairiba lawfam sing asi hachahi asi gi ondi saba phanglaroi imung manung karamna puwani haibagi sarang naba makoigi thamoide leiri kokta khut hapa haiba du handaki lawrok asidi oiragani haibagi mi paiba lawmi sing asi lehori asida se lawra ama sigi sangam diba kai phawing e sumai le ma condition jida as kappe mi kai no chani ngai di leitrami agi bawung kampu baila kola si mamang da su thumgre mamang thumbana law bu yadana matam kuina khar sana wana ura matungda hojik si thumjanduna hojik law si amata lokpa yadana hojik leire suya yararo hojik law si amata law bu yadre hojik mafam masida sirisina law sangam ifuga taret mukti sire pura amata law bu yadre si jahi gi tu e do na khallu bada icha isu gi hona bo ju cheng du leiraga di khara phai cheng du leitraga di mi gi law waira ubani na khara pitho khara lem hawraga sijinabane aduna yang wana khonagi piengba khopa hara chaiba khopa aduga lawji oiriba fibam jidi kappe thangai sengna hawa yam nugaite ai di asan ba ubani ai nu jaraga loksan mingonda pibani asina sum isa jing jibka olda o da budi tongong khangdena jing andu ngau chatna lei khoi sine chabani na masi kitang mateng khoi da su oi pulap oina ka no to bidre su mateng har
ꯄꯤꯕꯤꯌꯨ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯌꯥꯝ ꯋꯥꯔꯦ ꯅꯥꯄꯤꯗꯣ ꯑꯃꯨꯛ ꯍꯟꯖꯟ ꯍꯧꯅ ꯈꯨꯂꯪꯗꯣ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯊꯣꯛꯑꯦ ꯑꯗꯨꯒ ꯀꯥꯟꯅꯗ꯭ꯔꯦ ꯂꯧ ꯏꯁꯤꯡ ꯆꯥꯎꯗꯅ ꯂꯣꯏ ꯁꯤꯔꯦ ꯂꯧ ꯈꯨꯂꯪ ꯄꯩꯁꯥꯕꯨ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯀꯩꯅꯣ ꯎꯄꯥꯏ ꯁꯔꯀꯥꯔꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯈꯣꯠꯄꯤꯌꯣ ꯃꯤꯒꯤ ꯑꯁꯥꯟꯕ ꯂꯧꯅꯦ ꯂꯧ ꯁꯤꯈ꯭ꯔꯕꯅꯤꯅ ꯁꯔꯀꯥꯔꯗꯒꯤ ꯃꯇꯦꯡ ꯈꯔ ꯇꯧꯕꯤꯌꯣ ꯈꯣꯠꯄꯤꯌꯣ ꯌꯥꯝꯅ ꯃꯁꯤꯒꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯝꯖꯩ ꯃꯇꯦꯡ ꯑꯗꯨ ꯈꯔ ꯄꯤꯕꯤꯅꯕ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯁꯨ ꯍꯥꯏꯖꯔꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯔꯨꯑꯣꯏꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯃꯇꯦꯡ ꯄꯤꯕ ꯌꯥꯕꯒꯦ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯕ ꯀꯔꯝꯕ ꯃꯍꯩ ꯃꯔꯣꯡ ꯊꯥꯔꯒ ꯃꯈꯣꯏꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯄꯤꯕ ꯌꯥꯕꯒꯦ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯃꯥꯡꯈ꯭ꯔꯕ ꯂꯧꯐꯝꯁꯤꯡ ꯑꯁꯤꯒꯤ ꯂꯩꯉꯥꯛꯅ ꯀꯔꯤ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯕ ꯌꯥꯕꯒꯦ ꯀꯔꯝꯕ ꯊꯕꯛ ꯄꯥꯏꯈꯠꯂꯛꯀꯗꯒꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯂꯧꯃꯤꯁꯤꯡ ꯑꯁꯤꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡ ꯑꯗꯨꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁ ꯀꯣꯟꯁꯝ ꯖꯤꯕꯟꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯃꯥꯏꯀꯦꯜ ꯖꯤꯝꯅꯥꯝ ISTV ꯅ꯭ꯌꯨꯁ ꯕꯥꯃꯣꯜ ꯀꯝꯄꯨ ngasi ayu pung 7 makhairom tabada truck number NL07A6533 thoduna lakpa driver David Kobamioi ama Saparmena police station gi personnel mangana tamthina phuraba matungda police custody da phajinduna thamjinbabu yaningdaba phongdoktuna National Highway Impal Dimapur lambigi Senapati district ki karong amati tadubida ngasi ayu pung 10 dagi matam kaktana lambi thingbaki khongjang changsinba hokre North East Federation of Trade Union की मखादा लैरिबा ड्राइवर सिंगी लोब सेनापति डिस्ट्रिक्ट ट्रक ओनर्स एसोसिएशन सेनापति डिस्ट्रिक्ट ट्रक ड्राइवर्स यूनियन मणिपुर ड्राइवर्स एसोसिएशन अमदी ऑल मणिपुर गोरखा ट्रक ड्राइवर्स वेलफेयर एसोसिएशन की मिहुट कांगबु अमना ISTV न्यूज़ दा फोंदोरपगी मतुंगिना लंबी थिंबकी खोंजंग असे लेंगा की अवांग बथाक्ता वारी सानादुना मरालेबा पर्सनल सिंग आइन की ओइबा चैराक पीत्रिबा फावबा लंबी थिंबकी खोंजंग जंक्शन खिगनी हाइना फोंदोरकली Saparmena police na driver David ki mathakta chathakhiba thawong akanba mawongda condemn tawi driver David phubada chenaba police personnel sing suspend tawdriba phawba lenga kahiram amatada wari sanaroi amade matam kaktana ngasidagi steering paidabagi khongjang changsilagani haina MDA gi secretary general Sanjoy Khatrimayumna phongdokre Kwakaichel da leba association asiki office ta paumi singa unaba amada mahakna makhatana handakta Nagaland gi Fishema da lambi nanthakibadagi tha ahumlom pot puba gari chatpayadana lairubada North East Federation Trade Union ki meeting makhada Manipur Drivers Association Senapati District Truck Owners Union Senapati District Truck Drivers Association amadi All Manipur Gorkha Motor Workers Welfare Association yauna kanna honabadagi lambi asida pot puba gari khara chatpa yarakpada ngairingaida nongmada changda yadraba polam sing pushlakliba driver da police na maram chadana ot naiba paisa namduna lawna hotnabana chingba ase hakchinna lawi ngasi Kangpokpi district ki Saparmena police station da Senapati da ki David Koba driver ama station asigi OC ki mamang maktada police personnel na phu chaiba tawkiba da karisu haidana laithokpa maram aduna OC yauna general personnel sing suspend tawdriba phawba MDA na mahakachatminariba driver ki union amade association singna steering paidabagi khongjang matam kaktana changsilagani Chief Secretary DGP na athubada general personnel singi mathakta logi oiba thabak lokhatuna makoibu suspend tawgadabani loinana unauthorized oiba gate singda police na paisa loriba sing adusu akanbada miteng changbiu ngasigi thaudok police na driver singbu hanthana yengduna ngammi haina tawbagi mawongni haike Manipur mang lebi riba hoji sumna ki authorized of gate na tabida unauthorized of lebi gate singje district kudimaki not only for Kangpokpi district lebi riba lambi paring asida haidi nesa highway 2 paring sapi riba kangde nesa highway 37 sapi riba gate kudimaki ek lebi lambi paring asida unauthorized of gate singje masi ki gate singji lokthok piu masi governor chief secretary amasung DGP na masi yam hakchinna Thamoi Sheng Namasi Tabuk to Virgadi Masi Loko Pirkani Habit Tazama Amaju Aina Tamjari Amasu Hariba Masi Ki Police Senariba Policing Masi Suspend of the Pabo Neptugi Makada
Manipur Driver Association, Senapati District Truck Driver Union, Senapati District Owner Association, amasung all Manipur Gurkha Motor Workers Welfare Association ka punna kusam najaraga isaring pai de bagi akogi khongjang ase makata na dum chata jagini aina mayang de kamjore Lamyan be irabot pu Communist Party khakta-gini haiduna konsinduna thamde mahakti miyam-gini haina CPI luchingba Dr. M. Narana haikre ngasi BT rota laiba irabot bhavan da pangthokpa paugi mifamda Langol Iboyaima Chairman Award Committee ICC ki General Secretary Joy Kumar ICC member Amusanasu Sargyakhe Mahana makhatana ngasigi tangdu laita draba matam asida achumba mayol amada purakna bhonaramba khenaba laitaba khunai ama thamnaba amade manaba khunai shemnaba honaramba luchingba amane mahaki maramda nainaba si noma khaktana yadabana thoram asi thabum ama chupna pangthokpane mahak lisinga chamaga kunga mapan suba jananeta birth anniversary September thabum ama chupna pangthok libasi lagliba September kunthra da loislagane irabot lising amaga chanipan marbutra taruk September kunthra da pokhe lising machamapal nipuga nipan ge September kunga mathoi da underground takhe aduga September kunga taruk ta laikhide Thoramasi COVID-19 ge matam khara lep lurba matung irabot celebration committee amadi AISF kapulaga lagliba September kuntrada palace compound da leiba iboyaima sumanglila sangrenda loishinba ki thoram pangthokane thoram asigi saruk am oina CC Higher Secondary School dagi march past competition amasu pangthokane lamyan bana pamjaramba wakalon adu mapum oina thoram asi irabot celebration committee amadi AISF na sinbani haike अकोई कम्युनिस्ट पार्टी ना कहीं तो इराबोट कम्युनिस्ट की नी कोंजन थमजदे इज ए प्रॉपर्टी ऑफ द पीपल ऑफ मणिपुर एंड बियॉन्ड मरमंद्र माकी वखलोन से थबक ओइना पांथोंना बहोनरपी मनुंगदा नसिगी तंगदुलिता द्रबा समाज की सक्तमसी मायोन चुंथोक्तुना तंगदुलिताबा लोल धर्म जाति कुसु खेनब नाइदना पुन्ना नुंसी चानना हिंगमिनब समाज मि सक्तमदु ओइथोकपि यागनी हाइबसे कोई थाजजब सुमाइना माकी पुंसी नै नरकपद समाज सिगेन ओइसक्तमम ओइरपा यानबगी लंबी एमा अखोइने सुम फंगजदना सुबा पब्लिक यावना सेलिब्रेशन तोजबनी पाउगी मिफम अदुदा सरग्याकिबा चेयरमैन अवार्ड कमिटी लांगोल इबोयामना हंदक की थौरम असिगा मरी हिजम इराबोट न तौरंबा तोंगान हिरम कयादा मसक थोकना थबक तौबा मियोय तरागा तरुक्ता अवार्ड पिगनी लौमी सिनमी की निंग तंबा पुरकना होनारंबा नुपी सिंगबो अवांगबा थाकता थमनबा अमगा नुंसी चानना लैनबा चिंग तम खाइदबा लमयानबा अमनी हाइखे नालिंगेदगी होना मान होनजरमेसी लौमी सिनमी की असेंबा निंग तंबदु मधु पुरकनबसी होनी मरमदन अखोइना अवार्ड सु नाइरबा खरा पांगन थोंना होनरिबा लौमी की अवार्ड सिनमी की अवार्ड थमजरिबन सुमाइना तोंगान बा अवार्ड कया थमजरिबसे महाकी वाक अदुगा महाकी पुंसीबु नमोंना निंगंगा अखोइ महांगना पामजरिबा अनौबा मणिपुर अम सेमना होनरमदु अखोइना हाइजे आर्किटेक्ट ऑफ मॉडर्न मणिपुर हाइजरिबनी लमदम असिदा लाइसेंस यावदना अमदी चना कांगलोन की वांगमदा पेट्रोल अमदी चाकथोंग गैस ब्लैक द योलिबसिंग एक्सप्लोसिव एक्ट की मखादा फागतपगी थबक चथरगनी हाइना OST पोल CFNPD हाउबम बोबीना फोंदोरगली DIPR की कॉन्फ्रेंस हॉल द पांगथोकपा पाउगी मिफम अदुदा हाउबम बोबीना मखातारदुना CFNPD सेक्रेटरी अमदी डायरेक्टर की मीटिंग मखादा चथगदब ड्राइव असिगी मतांगदा पाउमी सिंगदा फोंदोखिबदा मैहौ लांगपोक थोकनबा पेट्रोल असी युमलकता योनबगी मतांगदा डिपार्टमेंट ता कंप्लेन कया लाकले करिगुंबा पेट्रोल योलिबसिंग अदुना पेट्रोल योनबा मतमदा एक्सप्लोसिव एक्ट की मखादा पेट्रोलियम एंड एक्सप्लोसिव सेफ्टी ऑर्गेनाइजेशन के लाइसेंस पाइगदबनी लोइनना मदुदा पीरिबा गाइडलाइन सिंग निंगथिना ngakadabani हौजिक फाउबगी ओइना इम्फाल ईस्ट अमदे थौबाल डिस्ट्रिक्ट की मफम अमममदा हाइरिबा पेट्रोल सिंग असी योले हाइबगी इंफॉर्मेशन लाकले पेट्रोल पंप सिंगदा चनरिबा चना कांगलोन सिंग असी मखोइना चप चाना ngaklibra हाइबा सिसु येंगसिलगनी
Asigumba yumlakta maihol lapok thokanba petrol na chingbasing asi yoliba miyoi singna ngasidagi paraga numit taraga mangani phawbagi manungda lepkadabane karingumba makha tana yolamba thengnarabadi logi oiba thabak paikhatlagani haikibaga loinana atai petrol pump singi manak nakpa lambi singda chana kanglon gi wangmada yoliba petrol sing asisu makha tana phagatpagi thabak chatharagani haiki petrol pump daga lebi dispense unit si moina sinaraga thaw hannaga kapnaba machine thambiraga maina yoli habigi pause ta se ado yoli ba mafam si akoina identify tawjabada Imphal East ki jaga amada amasung Thawal ki district ki jaga amada yoli habigi akoina akoida information lejare moida matam ama thajari 15 days boki matung degi di akoina moigi mathakta aini mateng lower kanda action lowa hawjarani petrol pump amada chanariba niti nom singse moina follow tawribra tawdabra haibadusu akoina dingsanjagani sengna hairagadi prevention of black marketing and the maintenance of supply of essential commodity act 1980 makhada moigi mathakta akoina acharak piba yai Mahiroi loop tarukna Manipur lairiba government private hospital amadi diagnostic center sing yangsin bahuragani haikre wafama singasi wangkhaida leiba suki office ta pangthokpa Mahiroi loop taruka paumi singa unabada phongdorakibane Mahiroi loop taruki coordinator Ningthaujam Dhanakumar Maitaina RIMS ta Dr. Singh amadi authority na mathau pangthokpada asoiba leibana misi mina thoaningdaba thodok sing toina thoklabra haibagi chingnaba leire maram aduna athubada RIMS ta Mahiroi loop tarukna yangsin khongchat hauragani RIMS ki Dr. Singh private hospital amadi masage diagnostic center sing da thabak tawre haiba miyamna khangnaraba ifong phongna uduna leiraba wafam asi MS na miyamda minamle haike MS amadi director na daitama sak khangdaba amadi thausadabana moral ground da pham thadokna ba wafam su thamle Dhanakumar Namakhatana Miyam Nasu Pamdaba Thodok Amathokpada violence ki thabak chathaba ana layeng ba aki akhang puan ba tawdana ba pauzelakli athubada RIMS the administration amade management ta asoiba lebasing aphaba maikai amada lahanna ba wafam thamlakli Yangsin khongchat asida RIMS ki mahiroi singna thingnariba khudong chadaba singi matangdasu midyang changani haire Tongan ba private hospital singda duga tongan ba private ki diagnostic center singda pure leire haibagi chapchaba khoidasu information leijai maramdana MS na phongdok khibagi matungina RIMS ki Dr. Singh private hospital da ki tongan magi lena yoiba thabak toba leite haibo phongdok khibadu madu laibak thibani miyamna khangnaraba phongna uraga leirabo pham mamabu madu aran bani haiduna utpasi yamna chumda wafamni maramaduna hairiba RIMS ki Dr. Singh staff sing asi tongan ba topa private ki hospital sing modi diagnostic center singda puribasi mai luptaruna kuppa mieng chang bagloinana convection longna bagi tamukta sem saba loijare ngasi aibu numit asidagi akoina tawriba thabak sing adu lepiu haibo pham si appeal tawjage thoni undaba thodok thoe haiduna hoki hospital ga soiba phana leiragasu patient party na aigumbu tung thiba mathokpa matamda violence tawbagi hainabisi masi thadok piraga solution prokna bagi lambi du dai khoi puna sanction minasi lambi du da sanction na bhana bada mai luptarna su thong launa hang leijari aduna khoi punna gyan taminasi du authority sing na su thoksadaba aduga tawroidaba thabakta mai onchalaga leiraga ki tawgadaba makha maki mathau sing aduna thoksadabagi mawngda tawbusi lepiyo si akoina akanba luptar ki mai kaidigi akan mieng changba horgani haibo phumsi thamjari Paugi mifam aduda sarugi akiba Desamgi President Mayengbam Somorjit Maitaina RIMS ki department kharagi OPD asi Lanai Hospital singda patient pusilaknaba khoi chople haiki RIMS ki OPD da laying ba lakpa anaba sing hena aphaba analaying gi damak private hospital singda laknana ba Dr. Singna haiba thengnare duty matamda hospital da leitabana anaba yengba lakpa miyamda chawna khudong chadaba mayokna le haiki private hospital masagi lanai hospital linkhat liba amade diagnostic center singda thabak tawba doctor amadi staff kaya leirabasu RIMS authority na khangsinadana authority da khudam ga loina na pau pibiu haiba wafam ase mathau masak khangdabani haina logani doctor singna khongjang changsin bada we bleed you bleed save us save yourself haina thaba placard sing sijna kibado profession masak khangdabani haina yaning daba wafam sing phongdoki RIMS की डॉक्टर सिंह प्राइवेट प्रैक्टिस तौबसी यादे कनागुम सिंह
खंगगदी मदु हाइबिरो हाइबसे अखोगी वखलददी मसी ऑथोरिटी ना खमोइदबगी मरम सुंगले लेते मसी पेशेंट पार्टी ना नतगना तोंगा तोंगान ब मिसिंग थेंगनबदी मतम मतम की ऑथोरिटी दा हाइबो वफम से अदुम लेना अखोई अदुमाइना लौजबनी अदुबु मोइना खंगसेनादना उसनादना लेबा अदुगा OPD की मतम यौरागा सुमल खंगतगी मतम चाना यौरे हाइबगी फिंगरप्रिंट खंग नंबर लामगा यदि नम लागा हे नंबर बगा थोलागा मागी ख्वाइदगी रिम्स हॉस्पिटल की 0 किलोमीटर की साइड मसा मसा की प्राइवेट कनो फम मैम अखोइना उई अदना यंगसिन खोंचेसिंग मनुंगदा सुगुम मैम से पुथोगांदा लेबाक मियामदा रिम्स ऑथोरिटी ना थमीबा अमसुंग रियलिटी अनि की मरकता लेबा पोतो मियामदा कोई होननबा अमदु पुथोननबा सोयदन होना जगनी हा फॉर्म से थमजे मियामगी मिहुट ओरगा मसागी मरल तानसिनबना लाइनिंग ओइबा लेबाकी खंदबना मसागी हेलकपना मणिपुर लेखा तारकपनी हाइना मसागी चही मदबुद्रा मंगारोम सुरबा लमयानबा हिजम इराबोट की मतुंग इनखिबा इराबोट मेमोरियल ट्रस्ट कैबीगी फाउंडर प्रेसिडेंट निंगथौ खोंजम मोइरांग निंगथौ मैतैना ISTV दा फोंदोरकले वाफमसी इराबोट मेमोरियल ट्रस्ट कैबीना सिंधुना कैबी मना चिंगदा लेबा इराबोट मेमोरियल इको टूरिज्म डेस्टिनेशन पार्क ता पांगथोखिबा हुमुद्रा मरी सुबा लमयान बहिजम इराबोट लेखिदबा कुमोन थौरंग मरी लेनाना हाइकिबने थौरम अदुदा सेक्टादगी हाउबम या स्कूल इराबोट मेमोरियल ट्रस्ट कैबीगी प्रेसिडेंट लाइश्रम गुनिंद्रो न चिंगबना सरुक याके थौरम अदुदा सरुक याकिबसिना लमयान बहिजम इराबोट की मतमदा हाइलै कटपगा लोइनाना कम्युनिस्ट के फिराल तंखाई चिंखटपगा लोइनाना लेखिद्रबा हिजम इराबोट अमदे महाका लोइनरंबा सिंगी मफमदा इकाई खुमनबो उतुना मिनिट अनि तुमिना लेपखि थौरंग मरी लेनाना निंगथौ खोंजम मोइरांग निंगथौ मैतै नमखा ताना ngasiगी मिरोलना लमयानबा हिजम इराबोट निंगसिंगबा मतमदा महाकना हाइरंबा मफम वाफम सिंग ngakna chatpaga loinana mahakna chatkiba lichat matau tamdrabade mahakpu ningsingbagi wahanthok leiroi lamyan bahijam irabot chu ullau kendradagi bhot karaktuna miyamgi mihut oiki mahakna mihut oiringai matamda masagi maral mathum tansinbagi mahutta ningthauna oiba pham kathoklaga miyamgi thabak tauki mahaki lichat asimak ngasigi mihut singna इनरबदे मियामना हौजिक वारिबा सिवारोय महागना इसै ओइना इदुना पिरंबा पाउजल सिंगी मनुंगदा ख्वाइदगी मरु ओइबा सकउ जोय जोय अपुनबना जोय हाइबा अपुनबना माइ पाकनी हाइबा वाफम अदु ngasiगी नहा सिंगना पुनसिनबा अमदि थमोय सेंगना तौबा तंगाइ फदे हौजिक थेंगनरिबा लान असि मायोक नबदा लमयान बहिजम इराबोट के खुदुंग इंसी लुचिंगबा ओइनिंगबगे हिदानबगे हाइनबे थादोक पतंगाइ फदे हाइकी अपिपा पंचायती टाउन म्युनिसिपालिटी खंदे पंचायत खंदे असुम तो मरुन असुम तो रदे कोलोय वा अमिननी अरुगा अबगा व थाजेने लुप सेकोपना थुनी पुनिन बलिवानी कोई कलक नहीं से पैसा पाइबा सिबुनी अनु पैसा सिदा सेना थुंजा लेतबा मसे मकाइदा तौदबा मानव खुनाय अमगिदमक लमयानबा इराबोट हाइबा हिरमसिदा हुम्बुद्रा मरिरक सुबा लमयानबा हिजम इराबोट लेखिदबगी निंगसिंग थौरम मणिपुर प्रेस क्लब ता पांगथोखरे प्रोटेक्शन एंड प्रिजर्वेशन कमिटी मणिपुर PPCM की मीटिंग मखादा लमयानबा इराबोट निंगसिंग थौरम ऑब्जर्वेशन कमिटी लेनतोकना सिंधुना पांगथोखिबा थौरम अदुदा कन्वेनर PPCM ओइनाम प्रेमजीत कन्वेनर लिंटोक एल श्याम खुमन एडवाइजर PPCM लौरेंबम गानबी वाई लेरिक लेमा सोराइसम मेमचा अमदे माइबम पूर्णिमा से को कन्वेनर लिंटोक के थोइबा KH गोपेन लुवांग वाई टिकेन अमदे लुक कयागी थौमी कयाना सरुक याखे थौरंग मरी लेनाना लमयान बहिजम इराबोट की फोटोदा मियामना लैसु कत्तुना इकाई खुमनबोट के PPCM गी ओइना कन्वेनर ओइनाम प्रेमजितना मियामना चही खुदिंगी इराबोट की थाबुम लाकपा असिदा ममिंग तगी निंगसिंगबा ओइना तवे इराबोट न खुनाय सिगी तौरंबा पाइखतलंबा थबक थौरम सिंग अदुबो मपुंग फाना खुदुंग इंदुना चटपगी ममीदी कया उद्रे ngasiगी mirol aikoina irabotpu masak munna khangdabana ngasidi lamdam asigi chawkhat lamjelda maning handuna chatle irabotna changsilamba manaba khunai ama purakna hotnaramba adu ngasigi mirol amade lengak pairiba yaitong khamdongba singna purakpa ngamdre masina maram oiduna hauzik mayok nariba lamdam asigi issue kaya ase loisinba ngamdabagi phibam ama mayok nare
Karigumba irabona chatlamba liklam aduda aikoigi miyam amadi yaitong khamdongba singna chatlaba matam data lamdam asi mara chetpa chaukhatpa lamdam ama oihanba ngambada natana manaba khunai ama sembada soidana mai pakani haiki इराबोला तोरमदबा लेते इसै नोमाइदा स्पोर्ट्स दा लोइनदा कल्चर की मयाम अमदा मंजिन थाना पुखलगा चलंबा खुनाइ से ngasidi hoi khunai sida leiriba miyam sina irabot ki wahan thokse mapan thong katang thoram to bodong na ure irabot na manung hanna toram miyam se miyam pudam na munna khangmina ra kan da khunai sigi mot liba jaga sing thengna ga da balan pham miyam ma chansin ga da khongjang miyam ma ekoi gi ithak ta leiriba issue kya se masi mayek sengda khanga ga di lebak miyam gi da sati oiba ngam na khale maram aduna irabot dena lakpa sida irabot pu masak munna khanga kan da lebak miyam na thamoi sengna irabot ki thoram paktok ko mathok tare haiba wafam thamsini Nakalamaromda ngasi paugi mifam aduda convener Lintok El Syam Khumana lisang sitna lamyan be irabot ki thauramasi pangthoktuna lakpani irabot na MLA ama oirabasu lebak miyam gidamak apunba Manipur ama gidamak akanba khongthang lokhatpaga loinana mirot takhibani irabot na miyam da piramba itil ase lamdamasida manaba khunai ama semgadabani loinana asigumba manaba khunai ama semnaba honabada lengak loising ase mating leiba mioi ama oigadabani haibasi mahaki wakaloni hairiba wakalon asi ngasigi mirol amade lengak loisingna kadai phauba chatpa ngamlabaki haibasi achauba wahang am oire ngasigi leiriba lengak loising asi masagi phirap mapung phana loujaba ngamdaba lengak loi amagum Delhi gi yaka yenglaka thabak tawduna leiri haibada haiman bathok loi irabot na manaba khunai ama purakna bhonaramba adu ngasisu purakpa ngamdre India lengak na lamdamasida divide and rule policy sanabana maram oirduna ngasisu lamdamasi kangkhong chaiduna leire aikhoigi manaba khunai chaukhatpa lamdam ama purake hairabade irabot ki wakhalon sing ase lamdam asigi miyam amadi lengak loi singna mamut tana nainaba mathau tai haiki Hojik leiriba Manipur ki situation sida akhoi leiriba rajniti tawriba sing ase tasengna harakanda makhoi masagi philip laujaba ngamdaba mikha ponba Delhi gi yaka yenglaga ta tawba oina tawbasina irabona pirambiba message to ngasi gi lengak loi sing asida ama phau yaudrabra function da disinda phajana wa pangang mangang ba aduga leisu katpa thamoi da di yaudaba adugumba ma oi haina khali maramaduna irabona manaba khunai ma pamambadu ngasi su oiba ngamdri irabona pirambiba message sing ase akhoi yam kupna nainaba changi misam miyam akhoi na nainaba khaknatana rajniti tawbiriba amasung lengak paibiriba singna irabona pirami message sing asi unna nainabiragadi ngasi Manipur da thoiba awana mayam ase tholamdaba yai Lampel subdivision na konba pauna bazar gi mafam khara da ngasi so ain gi wangmada sajilamba dukan sing lenga ki machinery sing siznaduna eviction tawba hokre eviction tawba adugi matangda Lampel subdivision ki SDO Yumnam Dhanendrana bazar area gi oinadi set number 15 16 17 amade 18 haiduna set mari thongna koli ngasi eviction tawriba mafam ase set number 17 ge Diamond Gully da ain gi wangmada sajilamba France Talkies ki mayoknabada leiba galida saba dukan sing amade atai mafam singdani setching asigi oina case amamam lokhatle mathang manaw naina tawr khigani adubo hauzik asi festive season oibanina miyamna pochai laithok lesin tawbada khudong charoi dara khanbadagi khara tapthabani ngasi pangthokliba mafam sing SDO gi courta ngasi phawbagi manungda masa masana sidok jaba haiduna yana kraba wafamni adubo masana tawramdabadagi ngasi asi thabak paikhatpa hobani Aikoina eviction ki thabak ase paikhatpa matamda kanagumba kharana high court ta appeal chatpa yawi madu karisu akaiba leite high court ki direction adu aikoisu compliment tawjari blanket oina to u haibadi nate chumnagi due process amage makhada chatlu haibani aikoina miyam gi yaiphanaba tawjariba asida miyam dagi support chauna phangli masana khangna net khaduna ahenba saruk sing thugairiba singbusu thagatpa phongdokchari haiki aikoina makatana phil record logani masana khangna lokthoknaba adumak lokthokpiu karigumba lokthokpidrabadi makatana thabak adumak paikhalakani haiki
पब्लिक प्रीमाइसेस एक की मखादा एक्शन से लखो चरप मतमदा कनागुमा खरना हाई कोर्ट अपील चपी इसागे राइनी दुम चपी दुबु हाई कोर्ट की सु लाखपदो डायरेक्शन दो खुजु दुम कंप्लायंस तौजरी ब्लैंकेट ओइना तो हाइबदी केसु लेते सुमनगी ड्यू प्रोसेस फॉलो तो हाइबनी खुज ड्यू प्रोसेस दुम फॉलो तौजरी केस लाखपदुगी ना केस की तोंगान खoi mu eviction तोंगान प्रोसेस अमा पैकेज सरगा दुम चथा जरकनी ngasi khoina पैकेज सरी बसिदी khoina नहान हियरिंग तो मतमदा khoi eviction order दसु इसाना लथोक जगे हाइबदो लथोक पिरो लथोक पिद्रगदी ngasi की तारीख सिगी सेप्टेम्बर की तांग 13 सिगी अयुक की पुंग 13 जगे khoi ऑफिशियली कईगुम इसान लथोक तगदी खोइने लथोक कनी हेदना order दसु याउखिबनी अदुगी मतुंगिने खोइने पैकेज सरी जे बजा मनु जो खोइ सर्विस चा मतम दसु होजिसु खोइ उजरे अयाम वान स्का फोल्डिंग तौरगा नेट खलगा इसाना सीबे जे खोइ उजरे अखोइ पब्लिक ते आम एप्रिशिएट तौजे अदुबु अखोइगी ऑफिशियली ओइबसु खोइ कांस्टेंट मॉनिटरिंग तौजगनी इविक्शन तौरिदो नोमद लोइबे याबा पोरते खोइ खंगजे कईगुम लोइद्रगदी अखोइनसु दुम खुद थाजरकनी अदु होजि फावबगी ओइनदी पब्लिक ना कोऑपरेशन याम पीबी सिदमत डिस्ट्रिक्ट एडमिनिस्ट्रेशन के माइकेदगी हनन थागचे अखोइना नोमगी सिजनरिबा पोलमसिंग मरुइना टूथपेस्ट बिस्किट सापोन शैम्पू हेयर ऑयल अमदी अनाल अयकी हिदाक लांगथकना चिंगबसिंग आइटम कया हाना 18% GST लोरंबादो 5% दा हंथरकले लमदम असिगी मियामनसु पोचै लेबदा हंथरकलिबा ममल असि ममुत्ताना खंगबिदुना पोचै लेबियु हाइना डिपार्टमेंट ऑफ टैक्सेस गवर्नमेंट ऑफ मणिपुर की जॉइंट कमिश्नर ऑफ टैक्सेस युमनाम इंद्र कुमारना पाउमिसिंग फोंदोरकली थांगाल कैथेल की अकोइबद लेबा होलसेलर शॉप सिंग द चंगदुना GST की परसेंटेज हंथरकलिबा असिगी चना कांगलोन सिंग असि चपचाना ngaklibra हाइदुना ड्राइव कया चथदुना येंगसिलबा मतुंग थांगाल कैथेल की धर्मशाला द पांगथोकपा पाउगी मिफम अदुदा फोंदोखिबने ngasi paugi mifam atuda CFNPD gi official singsu saruk yake Joint Commissioner of Taxes Yumnam Indra Kumar na makhatana India pumbagi oina GST ki rate asi revise tawkhre ayambana hana leiramba rate gi nemthakre adubu high river revise tawkhraba mamal asi miyamda phanghallabra mamal hena yonsinbara haibana chingba asi yengsinbani अदुबु ngasi drive asida wholesaler distributor shop ayambana chana kanglon sing asingak tuna ariba MRP amadi anoba MRP haina thaduna yolamba thengnei loinana retailer singda yoliba polam singsu hairiba chana kanglon ngakna anoba revised rate asida yolamba ki khudam changdam su thengnei retailer singna laikriba polam sing asi laikai dasu पोचै लैरिबस मियोय सिंगना मदुदा थारिबा MRP असिदगी ताना अहोंगबा ममल असिदा योलिबरा हाइबसी पोचै लैरिबा मियोय सिंगना कुपना खंगबियो हौजिक फावबगी थारिबा MRP असि खुदक्ता होंदोकपा यादबना मरम ओइरगा मसिबु मपुंग फाना होंदोकनबा होटनबदा मथंग चही की मार्च की तांग अमा फावबदा चनखिगने हाइरिबा मार्च की तांग अमगी मनुंगदा नोमगी चंगदबा याद्रबा हौजिक सिनरिबा पोलम सिंग असि मियामनसु MRP दगी ताना लैबिगदबने थारिबा MRP दा पोचै लैबा हाइबसि ममल हेन पीरगा लैबगा चप मानै लमदम असिगी मियामनसु हाइरिबा रिवाइज रेट असि ममुत्ताना खंगबिदुना पोचै लैबियु हाइखि अखोइना हौजिक फोबदा चचबदा अखोइगी दुकान डिस्ट्रीब्यूटर्स हाइ दारे होलसेलर्स अखोइ मंगा तौ चचब मतमदा अखोइना उजबदा यामना मोय ऑल MRP न्यू MRP ना हारगा थंब याम थेंगनजरे अना लायंगी हिदाक सिंगसी 12% ओइरमबसी 5 ता हंदरने यामना अदा सी मयाम जिजु अखोइ बाजार चंगा गेन श्योर दबनी अखोइ मोय रेट अनो थेलमी को अखोइ लोइ उजरे मोयना योनगिबे रिटेलर सिंगसिनाजु कंज्यूमर दा हिदाक तो लैबा लाखो मतमदसु अहोंबा ममंदु दा पीबीयु हाइबसे सी मा अखोइना रिक्वेस्ट तौजरी अदो कंज्यूमर सिंगनाजु इरिबा MRP दा इरिबा मंदु दे हंदरगदौनी हाइबसे सिमतंदी खनबीरगा मोयना ममंदु MRP दा पिरगसु मागी राइट तो सिजनबियु हाइबसे मै हाइजेगे Luang Computer Institute among asi Sagolban Moirang Lerek Machinda Hangdokre. Computer Institute Hangdokpagi Thorum Aduda Manipuri University Institute of Management Studies के Director Professor Prabhakar Laishram, Directorate of Handloom and Textiles के Deputy Director Thauchom Basanta, District Industry Center Manipur के General Manager Ahibam Lokan, District Handloom and Textiles Thobal Kaching के Project Manager Handloom L Dasumati, Nailit Impal Center के Senior Private Secretary Ngasepam Anita Yauna Myoy Kayana Sarvyaki. Professor Prabhakar Laishram na haikibada Hauziki matamda computer education asi yamna hena tangai phadri haibat changi
luang computer na ngasidagi hauraga basic computer skill yauna tongan ba computer course kaya community level da mahiroi singda takpi tambigadawriba simak yamna pungning thogatningai ni naha sing computer ningthi na tamlaga masagi oiba sinpham ama oiba yabagi khudong chaba leire ngasi nauna hangliba center asidagi naha kaya ama computer gi mahai tamlaga haithoi singthoiba mioi amamam oiba ngamba oirasanu haiki 1988 computer si koina BSc computer science Manipuri University ki ahanba base hoina tamako matamdadi se akoi nipan khak computer science honors hoina tamakoda mi si akoi si mi singsida akoi si computer tame ga ibagi kenoma pauna yenge adubu hujikti madugi matamdu natre any hujik school angang dagi han dagi hujik computer si tambasi darkar leire aduna sigumba institute amal linkhat pase Manipuri naha singi oina di yamna tangai fadaba amani community ama sakhana mudamakta smaina se institute amal linkhat pai se hujik ki tangai fadaba matam sida koi darkar oina haijeningi Luang Computer Institute ki proprietor Lairenzam Ongbi nga sepam Anitana hauziki matamda computer education asi hiram khudingda tangai phadaba ama lakpadagi computer center asi hangbane computer institute asi ki kanaba lamdam asida leiriba miyam maru oina mahiroi singna lobiyu ahanbagi oina ahanba mahiroi mangada course fee chada yankai amade atopa mahiroi singdana chada kun discount pigani haina makhataki अदुबु यारिगैदि मयामनसु लापिरिबसिंगनसु मपुम फाना तुंगी आसागी दमकता हौराइबा छात्र छात्री सिंगी दमकता लुवांग कंप्यूटर इंस्टीट्यूट असिना मतम सांगना मियांगी सेवा तौबा ngamnabagi damakta asibat pina biramu haina mayangi mafamda thamjari Haukiba numit kunthagani thoini asida rims da laying balakiba mioi manga laikidre masigi matangda laikidraba mioi manga asigi imung manungi mioi singna piba samlappa warol sing miyamda thambaga loinana rims hospital da mathang thorakiba thodok sing ase yawalob KCP KYKL prepak pro amade Koiring na luchingba UNLF na yamna hakchinna lawbaga loinana lup manga asigi maru oiba mioi singna khudyak piduna thadorpa cherol amana haire KCP gi H ibomcha KYKL gi shi langamba prepaki CH malemnganba prepak pro gi L ibochoba amade koiring na luchingba UNLF ki KSH yohen bana khudyak piduna thadorpa cherol asina makhataraduna ngasi aikoi gi iraipak asida hospital da lying balakpa mioi sing siba naba yawrpaga patient party ga hospital authority amade doctor singa gi marakta khana chainabagi thodok wathok sing yamna toina thorakle handak marak August taraga mapandagi hauraga September kunga mathoi phauba numit kunthraga ni thoini asigi manungda Regional Institute of Medical Sciences RIMS ki hospital da lying balakiba anaba mioi manga sikiba asina maram oiduna thorak liba wathok lanthok sing asina phibam ase hena sathiba phibam amada lakle haibadu takle haike tungda sigumba thodok sing asi amukhana thoktanaba health and family welfare gi task force na ana layenga mari leinaba thabak sing maruina hospital singi thabak thoram sing kupna yengshilagani haire doctor sing amadi hospital authority da maruiba wafam kaya su thamlakle cherol asna makha taraduna doctor sing amadi staff singna ai gi duty ki matam adu chapchana hospital da leibiraga thabak tawbiu mathau ningthina tawdaba doctor sing amadi staff sing laipak miam khangna chairak piragani health department asu aikhoi gi hospital singi awat apa sing infrastructure khusukulai sing amade mathau taba polam sing pibinaba khonagadabani haire analayeng gi lamda senja thumja tawbiganu yonglei melai naiba tawbiganu kana gumbana asigumba si tauramba thengnarabade matik chaba cherak pigani haina cherol asna makhatarkli hoji pawgi marathana temle bre amatang lominasi honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi jolip 100% natural syrup amadi capsule jolip 100% natural syrup and capsule
Free varicose veins consultation camp. Lakliba September gi tarik kungani thoi dagi kunga taret phawba ayuki pung tara dagi nungthil gi pung ama phawba free varicose veins camp pangthok chagadauri. Surgery tawdana amadi ahing lektana endovenous laser treatment EVLT tawba oibana nabagi chang hantahali loinana dakfam su leihande. Adomna khongda singli chawthokpagi layong asi leibiragadi khudong chabasing asi lobinabagi damak Caesar Hospitals Lagol gi contact number asida pau phawbiro. मतमगी नुंसित नुंसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तना थोहल्ली पुमनमक सिबु खुदकत फहनबा ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Braki batung namukan na taram nukchari makata papauda Central Reserve Police Force Service tawduna laibak ngak pada chawba thawdang loramba yegnaba singi khutta thawai thakraba officer amade personal singbu ikai khumnabu utpaga loinana makhoigi ningsing khubam singda chahi khudingi haikat laikat tambagi saruk ama oina kunthraga nithoi suba battalion CRPF na chatharakpa floral tributes to the martyrs ki thawram haukiba Englishing ani taragi September gi tang kunga mangada West Bengal gi West Medinapurda shahid oina thawai katkraba Constable GD Dangmai Stephen ki maphamda ikai khumnabu utpagi thoram amangasi Dangmai Stephen gi mitam khiliba Loktak project Tokpa village da laiba Gracie Christian English School da pangthokre kunthagani thoi suba battalion CRPF ki commanding officer Arun Kumar Mina amade laikhidraba Dangmai Stephen gi apokpe de Lubanulu anina luchingtuna Stephen gi mitamda ikai khumnabutke ngasi thoromaduda Stephen gi imungi mioising amade 32 battalion CRPF ki officers amade personnel kyana sarugyaki Swachnari Sansak Parivar Abhiyan gi Makada Primary Health Center Kawana Sinduna Medical Camp Pangthokre Thasi gi taraga taretagi mathang thagi tang ani phawba leibak sinba thungna pangthokliba nupi amasung angang sing gi hakjang phana lehenduna tinjang kaijang daba khunai ohenna bagaloinana Swachnari Sansak Parivar Abhiyan gi Makada Kagwa Community Hall da pangthokiba mega health camp aduda Ava PMJAY registration, anemia screening, lab test, NCD screening, cancer screening, Ayush, palliative and elderly care, ENT, gynae, dermatology, medicine, general OPD, mental health, family planning, child immunization, ANC amade pregnant women singi layang, TB screening, adolescent health, RBS ke screening galoinana awareness piki bathoram aduda langtabal kendra ki MLA Karam Shyamsu laktuni yangsin khongchat aduga mari leinana MLA Karam Shyamna health camp asi leipak asigi prime minister gi lamsing makhada numit taraga mangani campaign oina nupi sing amasung angang singi haksel ga mari leinaba mateng pinana ba haiduna pangthokliba asigi manung channa pangthokpane nupi amasung angang sing tinjang kaijang dana leihannaba pangthokpani camp asida specialist doctor singi mateng suphangle medical gamari lainana lairiba doctor amadi nursing asi kunai asigi seba tongna bagi laibani humanity service ta kathok pagaloina na thabak tauribani masida miyam nasu makoida thajaba chauna thamlibani doctor na mioi khuding kanbadi ngambanate layeng bada piriba makoigi service aduna patient amadi patient adugi imung manung bu pelhan bani masida maru oiribadi thoaningdaba thodok thoktanaba nakal anida afaba mari thamba nungsi chanana loinaba asi maru oigani masina thoaningdaba thodok thoktaba oiba ngamgani haiki yang menunsiba lemo yipuni thabat riba sel kena chokot ba kadagi doctor naragadi ai parani kaino chauthungba only the same sigi makalon biri ba doctor sing unamagna badi masi ki makalon unaba yang minum sigi na ai biba anadagi su sakara lai ni su ta Haingang hana chingda laiba ibudau pakhang bagi masai konda ipu maichok taret ki sanglen ama sanaba lamyan ba ipuna urep uyung tamkre
Ipu lamyanbagi liching makada awang chingkai hanaching haingang laiming koloi committee ga puna kusham naraga sagadoriba sanglen adu lamyanba ipuna maitei lining laishon pangthoktuna urep uyung tambagi thoram adu pangthoki sanglen adu sabagi matangda lamyanba ipuna khiyum khoyum laigi athauba oiriba ipu maichau taret ki sana sanglen wangthoiba asi sanaba urep uyung tambani sagadoriba ipu maichau taret adudi ibudau khongnang thaba konok thengra moirang lalhaba langol lukhoi samurau chingoi kameng phadiba luanglon tabiba haiba sing asigi sana sanglen amamam pinabigadabani sana sanglen asi Yumzau ama oina sarga manungda ibudau sing aduki khubam amamam thamgadabani sana sanglen asi hayengmak saba horaga hiyangai poinu asida sangabagi pandam thamli sana sanglen asi sabagi maramde maitai lebak asida leiriba miyam asibu jingu liklam chumna pubinaba amade lebak asi ingna chikna mara tapna panba ngamnabani haiki 사가도 상가시다 레게도 마셔 시타레도디 거의 코낭 타바 번옥 탱라 모양 랄라바 랑골루코이 사모로 친공 감명 파디바 공항원 TV바 하리바 따레시기 선나 상련 아마맘 제시다 거의 비네버기동 땅시시 이라로선 도부 신타지 빵가 아야막 거의 사바 호너버 도로가 야마투나 로실라 마퉁다 거의 양가이 거이누시다 거의 상가세 상가 나버기 반담 타메 마시 사베 마람디 마루이나 거의 라카도바 랑원 상가시다 라기 삼적기 폴로에시 라크라버니다 마두기 दमक्ता कोई मैमती लेवा सिबु नमदाइनाबा दाइनाबैदंता मैथै लेबाक्ता लेदा पजा मयाम सिबु सिंगु लिलम सुमना पुबिनाबैदंता सिउ मसि तरके सना सलेन नसि कोई हनसिंगी दो पखंबगी कोनुंगो मफम मसिदा कोई साफोंनबग पिरो पोबाकी मतोइना सानाबैदंगा सि इरा सन तौबने हाबि थमसे Kumbi College Development Committee ki Chairman ni Haiba Ithai Ibobina handaki anauba Kumbi College ki governing body bu miyam da lana uhananaba media da thamlikliba wafam aranbani masa Kumbi macha oijarbasu Kumbi College da mangarak suna phauba laktriba mioi amani hauzik Kumbi College da thokliba Jayet naba asiga mari lainana phongdorakliba wafam Kumbi College ki anauba governing body na yabangamloi Ariba Kumbi College ki governing body ki secretary yauna GB ki ariba member singna college asibu conversion taubagi mingda lisingani kungani thoi kungahumdoi amadi kungamari phawbada college asige teaching amadi non teaching staff singdagi yamlaba senpham lupa crore taretaki nipan phawba khongkatlaga lottuna leiraga Jayet na bathu aliba sing asi achum aran thigatliba singna tijinbiduna Kumbi College bu peaceful academic oiba college ama oihanbada mateng pangbiu haina Kumbi College ki anauba governing body ki member Khangembam Lila Chandrana phongdorakle wafam sing asi Kumbi College ki governing body ki office ta pangthokpa paumi singa unaba amada Lila Chandrana phongdorakhibani Mahana Makatana College asige anauba principal ama hapnanaba anauba governing body na notice thoktuna leiringai charakta ariba governing body na court case file tawduna anauba principal khanbada athingba thambadagi hauzik college asida tamliba mahairoi singidamak khallaga principal ama leitaba yadabana hanagi principal asi matam khareki oina matam sangdokpani anauba principal hek lakpaga mahak khudakta retired oiba yaraba misakni haiki ngasi pawgi mifam aduda governing body gi member singsu saruk yakhi Sahi ni phu mari manga chupna Kumbi College asibu ran tarukliba GB member singduna 2022 23 24 fasida teaching amasung non teaching staff mayam dagi Kumbi College asibu conversion tahullani haiduna donation oina karor taret nipan gi mathakta makhoina paising khaba matungda haiba karor taret nipal ado anoba lakpa GB singna thigal ubadagi makhoina sel sing adu puthokpa ngamdabadagi unna taino mai gai on silaga court case toksilpudagi nauna khalibar pismada sas toksilpudagi haiba charangna bi tholopani anoba principal khanbada akoina lana Kibalite, Ekoi, Lale Haibagi, Singnaba Leragadi, any person na Kumbi College da, Lakpiu, Kanachin, Nasi Haipase, Koi Han Pungdosakre, Hanigi GB Singna, Nantising of Sing Staki, Mayangi, and what Mayama Pashing Haga Makwina, Sumas Haraga, to me Lasing Haga, Akoida, Badam Pishing Basidi, Akoi GB Membara Moina, Akoi Suga Yajaning, Masida, Asumaran Tibiduna, Levaki, Asumaran Pambiba, a social activist, social worker, another civil society, Natraga, Isingna, Kana Tigat Piraga, Kumbi College, Lakpiraga, Opalik Paminakanda, Masigi, Asumaran Karino, Habitu Tidokana, Yashinaba Purpana Mating Pambi.
Young Film Production की बैनर मखादा तरागनिपान सुबह प्रोडक्शन ओइना थोंगाम ओंबे बाला लैमना प्रेजेंट तौबा डॉक्टर सुरमला थोंगाम न पुथोकपा थोइब सोइबम न डायरेक्शन पीगदबा सनातम्फा हाइबा मणिपुरी फीचर फिल्म के याइफा थौनी थौरम पांगथोखरे थौनी थौरम असिदा 888 रेस्टोरेंट सिंजमई चिंगा मखादा पांगथोकिबा थौरम अदुदा सिने एक्टर गिल मणिपुर की प्रेसिडेंट तेज खेत्री अमदे फिल्म फोरम मणिपुर की चेयरमैन के एस कुलेश्वरना मरुएब मियर सिंह ओइना सरुक याखी फिल्म असिगी स्टोरी लक्ष्मी ए एन ने फिल्म असिदा थोइबा मोइरांगथेम सुस्मिता डैनी इधौना चिंगबना मरुएब ममीरोय सिंह ओइरी फिल्म असिगी सिनेमाटोग्राफी संजोय चिंगांगबम एडिटर राघन कॉस्ट्यूम नावबुखुमन लिरिसिस्ट दालोम गुरुमयुम सिंगर एजे मैस्नाम अमदे सुस्मिता म्यूजिक गालिशन थौदामने थौरंगा मरी लेना वांगांगलोय सिंगना मणिपुरी फिल्म की मतंगदा वाफम कया फोंदोकनकी हुम्बुरा मरीरक सुबा जननेता हिजम इराबोट लेखिदबक मरी लेना तराहुमदोरक सुबा स्टेट लेवल ब्लड डोनेशन कैंप अमंगसे जेनिम्स की ब्लड सेंटर द पांगथोखरे गिव ब्लड गिव होप टुगेदर वी शेप लाइफ हाइब हिरम असिदा चथकिबा ब्लड डोनेशन कैंप असे ऑल इंडिया यूथ फेडरेशन मणिपुर स्टेट काउंसिल अमदी ऑल इंडिया स्टूडेंट्स फेडरेशन अनीना पुनः खुशमनदुना पांगथोखिबने ब्लड डोनेशन कैंप असिगे मरी लेना ऑल इंडिया यूथ फेडरेशन मणिपुर स्टेट काउंसिल की वाइस प्रेसिडेंट खोइराकपम रामानंदना इरमदमसिदा इगी मथौ तारकपा मियोय कया अमदा खरदा ओइरबसु मतेंग पांगबा ngamgani हाइबगी वाकलोंदा थौरम असि पांगथोकपने ngasigi camp asida mioi nipuromna ipigani haiba pandam thamle lamdam sida igi darkar lerakpa miyut kaya amada kharado oirabasu mating pangba ngamgani haibagi asadu da thamjarakanda asigi blood donation program asi panthok jabani thoina panthok jerba program asi dai koina target tawjabasi volunteer nifugi mathakta ekoi blood pigani haibagi ekoi sabsaba thajaba leijari Arambai Tengogi General Headquarter की मेडिकल टीमना एटीगी यूनिट सिंगा खुशम नदुना चथरकपा फ्री मेडिकल कैंप की मनुंग चना हंदकता थोकिबा इचिंग इचाउन मरम ओइरगा लैना कया नारक्त्रिंगैदा खरदंग ओइरबसु ngakthoknabaki pandamda Arambai Tengol यूनिट 25 अमदी 80 जनरल हेडक्वार्टर के मेडिकल टीम का एडवांस स्पेशलिटी हॉस्पिटल अमदी EIP डेंटल क्लिनिक का खुशम नदुना उचिवा हिदेन अचौबा लंपाक्ता लैबा उचिवा जीपी की पंचायत घर दा नोमगी ओइबा जनरल मेडिसिन अमदी डेंटल की फ्री मेडिकल कैंप अमा पांगथोखरे मेडिकल कैंप असिदा मियोय हुंबुरा रोम लायंखिबग लोइनाना हिदाक लांगथक्सु लेमना पिखि एटीना कैंप सिनबगी पांदमदे इरैचा सिंबु हॉस्पिटल दा चटलगा लायंबगी खुदोंग चाबा वाटपा सिंगदा लेमना चेकअप तौबा अमदे लेमना हिदाक लांगथक फंगनबनी हाइना जनरल हेडक्वार्टर मेडिकल टीम की कमांडर बोबोयना फोंदोरखि कोई एटी जनरल हेडक्वार्टर मेडिकल टीम का लेरिबा यूनिट सिंगा पुंजिनरगा लेप्तना चथरकपा फ्री हेल्थ कैंप सिंग मनुचना ngasiju usiwa haiba mafam sida koi handaki ising chauna sunangiba mafam sida tang hidak langthak ana yek ising gi kai gi hakka jaba kai kai siwa mayam ji tang kana ba phangada haibidang to usiwa unit 25 ka pullaga GSQ medical team na asi health camp asi pangthok chab hospital da chalaga koi hidak langthak laidana sadana gi doctor yengma ngamdawa irei cha singbo lemna hidak phanganba ana laing lemna phanganba haibasigi pandamna koi chathajab Lions Club of Impal Chanura Amade Lions International District 322 Dina Puna Sintuna Peace Poster Contest की थौरम अमा सिंजमई युमनाम लेकाइदा लेबा रोहिणी नॉर्थ ईस्टर्न स्कूल कॉन्टेस्ट मोइरांगथेम मार्टिन हानबा शिनाम जयलक्ष्मी ना अनिशुबा मदे एंटीना ना अहुम सुबा तादुना मनामथुम यंथोखरे ngasi की कॉन्टेस्ट अदुदा पुन्ना महिरोय कुंथ्राना सरुकियाखी All Manipur United Clubs Organization Amuko gi miteng makhada Imphal East District United Clubs Organization Iduko ga chatminnariba United Chingtam Clubs Association na konba mafam singda irabot thabunga mari leinana u chara chamaga yankairom thajinkhre thorom asida Iduko gi President KH Okendro General Secretary CH Okendra Finance Secretary S Surjit Yauna Iduko gi मरुएबा थौमी सिंसु सरुक याखी
YK College Wangjing ki Internal Quality Assurance Cell IQAC amasung Research Committee ani na punna sinduna Contemporary Indian Economy haina mingthonba economics ki lairik ama ngasi college asiki mini conference hall da hunabi matung ina phongkre YK College ki Department of Economics ki Assistant Professor Dr. Khangembam Arundas Singna iba lairik adu phongbagi thoramda Lilong Haurebi College ki Principal Professor A. Sata Sahana athoiba mithung YK College Wangchi ki Principal Professor K.H. Jugindro Singna thoram mapu aduga YK College ki English Department ki Head P. Samarendra Amade Department of Economics ki Head Nahakpam Tijendra na akhanaba mithung sing oina sargyake Lilong Haurebi College ki Principal Professor S. Satar Sahana, Lyric Pong Bahibasi, Celebration of Knowledge Haina Kangnari Bane, Lyric Taki Aikoina, Kangdaba, Kayabu Kangbangam Libane, Lyric Asina, Mairo Singda Amade Indian Economy da Yamna Kana Bapi Bangam Lagani Haiki. पृथ्वी अपुंबसिगी थोम खलाउसि लारिकनि हायनाय लारिकना कोइसि गाइड तो बिरेननि लारिकतगि कोइसि अपाम अफाबंग मायाम खामंगामि फत्तबजु खामंगामि फत्तबु खांगा मतुं दाइबना थादोबा फबदुना लबजिनबा अदुना लंगनि मक्ता लारिकना गाइड तो बिना लारिकइसि जान मरुयबा अदुना लारिकना रिलीज तो गइसि जान मरुयबा बजार दास की कंटेम्पररी इंडियन इकोनॉमी इस रिलीज तो बायसि न्यू आइडिया द न्यू अमगी खोमा हाबो मने बंगासिमा Drone gi oiba basic knowledge ki maramda hena khanghanabagi pandamda National Institute of Electronics and Information Technology Nailit amadi Seba Bharati Manipur anina khusham naduna pangthorakiba numit mangani gi oiba boot camp akampata leiba Nailit campus tanga siloshin kre thoramatu da Nailit Imphal gi senior private secretary ngashepam Anita Technical Officer TH Taranjan Indira Gandhi National Open University Ignau gi senior Regional Director Dr. Salam Delan amadi RSS ki Manipur Pran ki Executive Member Laishram Jatrana Chingbana Sarugyaki Bharat ki Prime Minister Narendra Modi na India bu mapangal kanba khiram khudingmakta mipal tangdaba isana puthok chaba polam sing siznaduna jinjakta mipal tangdaba leibak ama oihanna ba pandam thamduna hodokiba World Food India ge marirak suba edition gi oina Ministry of Food Processing Industries Government of India na sinduna pragti maidan ge Bharat Mandapam New Delhi da World Food India Prime Minister Narendra Modi na India gi state khudingmakta September Kungani-pan Paubada Pangtokadaba Thoram Adu virtual oina hodokre. Bisnupur district ki oina su NIC ki video conference room da Prime Minister Formalization of Micro Food Processing Enterprises Scheme Bisnupur district ki beneficiaries singna saruk yaduna Pangthokiba Thoram Aduda DC Bisnupur Puja Elangbam ADC Toijam Opendro DMM MSRLM Marjit DIO NIC RK Romita Managing Marketing SPMU L Sarjuna Chingbana Sarugyaki Tharongamari Lainana Prime Minister Narendra Modi na PMFME gi scheme gi makhada Micro Food Processing Enterprises crore listing kunga taruki apunba senpham lupa crore listing ani chamanga taraga nipan su sanction tauke Prime Minister Narendra Modi na virtual oina wa ngangkhibada India si haujikti malem gi leiba kaya gi midyang na pham oire India si state khudimakta leiriba farmers sing enterprises sing entrepreneurs sing amade hiram khudimakta hai singlaba kayana malem gi mamangda India bu sak tak pangamle Maramaduna state khudingmakta leiriba miyamna India government na paikhatliba scheme sing amade program khudingmaki kanaba sing lowiduna India sibu mapangal kanba mipal tangdaba sakti lebelebak am ohenbada punna thaudang lominasi haike Manipur Olympic Association MOA gi meeting makhada Thangta Federation of India apunba korirol gi malem gi lob Huel Lalong Thangta Association Manipur World Thangta Federation na sinduna Yumnam Huidrom da mathang thagini pandagi tara phauba numit humni chup na pangthokadaba RK Madhurjit second Thangta Trophy list
लिसिंगनी कुनगमंगागे रनिंग ट्रॉफी MOA गे ऑफिसता आसाम दगी पुरक्तुना हंदक चही असिगी सिली लांगलिबसिंगी मफमदा खुशिनख्रे ट्रॉफी खुशिनबगी थोरमदा RK सनायाम अमदी MOA गे ऑफिशियल क्याना सरुयाखी थौरंग मरी लेना RK सनायामना थांगता हाइबा मसाना असि यामना मरुएबा मसाना अमने हौजिक्ति मसाना असिना पीरिबा कानबसिंग अदु खंगदुना स्कूल कॉलेज सिंगदा हौगलकलिबा महिरोय सिंगना यामना पामना तमनरकली अखोय पुमना मंगना थांगतागी मरमदा पाक सन्ना खंगननबा होनबा मथौ ताई हाइखि लोइसलकपदा मरुएबा पाव अमुकना पिजरी हंदकी चाउना लौमी सिंगदा चाउना चैथेंग पीरे लेंगाकना मिटेंग चंगबीबा पामली सपरमेना पुलिसना ड्राइवर अमा फाजिनखिबगी मायोक्ता ड्राइवर यूनियन सिंगना खुदक्तगी इम्फाल दिमापुर लंबी थिंगबगी खोंगजंग चंगसिनख्रे लमयानबा इराबोटपु कम्युनिस्ट पार्टी खक्तगिनी हाइदुना कोनसिनदुना थमदे मिहाक्ति मियामगिनी हाइना CPI लुचिंगबा डॉक्टर M नरना हाइख्रे अमदे लाइसेंस याउदना मदे चना कांगलोन की वांगमदा पेट्रोल अमदे चक्थोंग गैस ब्लैक ते योलिबसिंग एक्सप्लोसिव एक्ट की मखादा फागत पहोरगनी हाइरे होजिकी ओइनदे ISTV ने पिजबा पाव मतंग से लोजरे मिंग ताबिबसिंग बो मुकना खुरमजरे